Imphal West ki Wangoi Police Station ki manung chanba Yumnam Huidrom Thiamda ngasi numit yungba matung pung ama makhai rom tabada Macha ani Leirabi Naha ama yamna chingnaningai oiba mongda Sina Fangle Thugdok asiga mari leinana nupi Mayumgi miyam thomjilaktuna Nupa Mayumgi yum amang ata Thugaikhre hairi Laikhidrabi Naha adugi maming Khaidem chauba chahi kuntaret mapuroiba ke Nareshwar kawi Wangoi mamang Khaidem dagini makhoi anigi machanupa ama amasung machanupi ama leire hairi IT News na police tagi fangba pauda Nupa Mayumgi miyoi singna nupi adu ngarang numidang pung nipalom tabada mayumdagi thokibadagi hanjilaktre haiduna missing report ama thangalakhi nupi adugi khongol leduna thibagi tabak yamna kanna chatharingaida ngasi numidung baduaida asiba hakchang oina fanglakibani hairi Laikai gi miyoi singdagi fangba pauda laikhidrabi nupi adugi mangaksamda dakpham leiramba thengnaki adumakpu kanana karigidamak hatpano haiba chap chaba khangba ngamdri Thugdok thokfamda Wangoi Police Station amadi Forensic Science kangbu laktuna nupi adu matau karamna siribano haibagi matangda investigation gi sample sing collection tawkiba loinana Wangoi Police Station na case amasu lokhotuna thizin hokre asiba hakchang adusu police na lokhatlaga rims ki miral sangda thamkhre hairi Nakal amaromda Thugdok aduna maram oiraga khoisaunaraba nupi mayumgi miyoi singna Nupa mayumda thomjilakre adumakpu Wangoi Police ki ahenba team sing laktuna Miyamgi irang adu laksinaba hotnabada chauna muknakre Thugdok asiga mari leinana nupi asigi mapuroibasu police na wahang pahong taunaba faduna pukre hairi